Sekmai kendra ki lambi sing ayambana chatpaya dre mari leinaba department sing dasu kayarak hairure adubunga shipawa kanamatana meeting changdre machina Sekmai kendra ki praja singbu thawai bidre haiba ta'i haina hanagi minister oiramba ningthozam birenga paumi singa unaba amada phongdokhibani mahangna makha tarduna hauzik lanjenaduna leiba idp singi pirakleba potlam sing masing hantana pibiba asigumba kaya yaure haiduna idp singna hairapasu leire maruena idp sing asi mayumda hanjin handana kayam kuina thamki gadage haiba wahangaloinana hauzik paliba governor asinasu Manipur praja singi karishu khandana leithokli amaromda central force singsu maitai gi protection tawigadra hairaga kuki singi oina tawduna leire ngarang nahansu kangsup amadi leimakhong Kautruk area singda nongmai kapthokpagi makhol singtari masida chingyaga tainana leiba maitai khul singdi karamna leiramgani kuki singna maning tamna leibashi makhoi gi oiba demand adu pithokhrabra haiba wafamsu thamlakhi Sekmai kendra gi nongdele kautruk amadi sinjam chirang agi kanato bin singba iroina payingi marakta kangchung singba singhong yadre ba konong si tan bupida noina koi amware odi sikhawdana koi haugiba nongisida thoriba thobo gine la ko gine ingsilei ba homse masiamna phataba koi modamani asida kai han haining bidi Manipur praja pu ware inmate singi pesa mokoi pirokpa idp hen khana moi piriba posi supply to ba mangiba isi office manghaliba mayamse Manipur apumagi praja pu ke mphomda Manipur le saga sina masi supply to bada masi senchar mane khali Manipur wari mayam singse inmate singna thorian siriba bit kendra le kaung singna jana thano le tan wari ba magi le humdu le harasu magi munungi family singi awara pa takpak tin le bo tonsa mokoi complaint mayam sutare mamajina I hangri invest in wari singse masi 100 nabi saga sina I would like to complain to the Manipur Sarkar ruling by Azoi Balla who is looking after the government and the chief secretary of Manipur say masima thok tok driver khali